Assam gi hanagi Chief Minister Tarun Gogoi ngarang laikhidraba matung ngasi laikhidabagi thawai yaudraba haksang mahaki official residence ta puraba matung Assam Secretariat Rajiv Bhawan amade Srimanta Sankardeva Kala Setrada puduna miyamna ikai kumnabut kadauri haksang asi tang 15 da Srimanta Sankardeva Kala Setrada thamduna miyamna laikatkani Nakalamromda Assam gi hanagi Chief Minister Tarun Gogoi laikhidabada Manipur Legislative Assembly gi Speaker Yumnam Khemchana nuaitaba fongdurakle Speaker na thadurakpa chirol amada laikhidraba Tarun Gogoi Assam gi oina lisingani amadagi lisingani tarataruk fawba khwaidagi sangna sasan paikhiba CM amani Ain gi wangbada yolamba cup syrup cartoon box ama Thobal Police na fagat pangamkhrei ngasi akaknaba pawma fangbadagi ayuk pung 3 rom taba matamda Lilong Turel Ahanbi Ubak Thong mathakta leiba MD Rafizuddin Elias Rafi chahi nimphunithoi apokpa laikhidraba Haji Karimuddin gi yumdagi hairiba polam singa si fagat pangamkhibani mafam adudagi Bolirex cup syrup bottle 35 yawba cartoon box ama fagat pangamki India gi ahanba nupi Prime Minister Indira Gandhi gi mapok kumon ga mari leinana laibak asigi mafam khudingda chayola machumna jathariba Kwami Ikta Week ki thoram ngasi Rural Voluntary Services Thobal na susinduna Wangbal Mayai Lekai da leiba RVS ki Swadar Grey Campus ta Women's Day haina pangthokrei ngasi Hozai gi Parisar Wawanda Aquaculture amadi Biofloc ki mathakta nongmagi oiba workshop ama AMSU Hozai District Committee na sinduna pangthokrei workshop asida Exom Aqua gi founder Yumnam Navakishore na training piki Manipur road accident mi sibagi chang hena wangkhalakli basigi yenglaga traffic police na hanadagi chathaduna lakpa helmet uptaba fabagi drive makha chatharakpo oina ngase Sagolban Tera da leiba Oriental College mamangda special drive chathakrei